Manipur da su khut sahaiba hotnaba kanba thabakta chilhau thidabana harol kaya leiri makoi sing adugi manungda wangkai thangjam laikai dagi yotsuba laisram malam ngan basu amani mahagna script tagi tongan ba pojak sing khomjinduna power hammer mai pak na puthokpa ngamle sel thada binaba leirabadi makhata na tongan ba makhalge power hammer sing puthokpa ngamgani haidi hiramasigi matangda SKTV news ke chief reporter Ketrimayum Premsan dagi akhanaba paudamama Haina balai necessity is the mother of invention. Haibadi tangai fadaba leirabadi karigumba anauba posak ama puthoknaba maram oirei haibasini. Asigumna laisram malem nganbana mahakna yot subada thengnaba khudong chadabasing karamna kokhansigi haina khalakpada power hammer shanaba manglan tawrakhi. Matamgi awonma matung ina miyoi ayambana smartphone painarabasu smartphone na piriba ahinba kanabasingi khudong saba lauduna afaba lambida sizinabagi masingdi yamdri haibada haimanba thokloi adubu laisram malem nganbana mahakna pamjariba power hammer sabagi manglana si mangfaunanaba social media platform ama oiriba YouTube ki mateng lawki masigi sumathakta power hammer sanabagi machak sing scrap tagi khomgutpa hauki ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯤꯒꯤ ꯃꯦꯆꯤꯟꯁꯦ ꯁꯥꯕ ꯍꯧꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯪꯁꯦ ꯍꯦꯚꯤ ꯁꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯧ ꯑꯃ ꯌꯩꯔꯁꯦꯅ ꯈꯜꯂꯁꯦꯅ ꯊꯥꯡꯖꯧꯁꯦ ꯌꯩꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯅꯤ ꯆꯪꯕ ꯀꯥꯟꯗ ꯌꯩꯕꯗ ꯋꯥꯗꯅꯕꯅ ꯁꯨꯝ ꯊꯤꯔꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯎꯄꯥꯏꯁꯦ ꯊꯤꯔꯛꯑꯒ ꯁꯥꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯦꯆꯤꯟꯁꯦ ꯄꯥꯡꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯨꯝ ꯌꯨꯇꯨꯕꯇꯒꯤ ꯀꯩꯀꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕꯗꯒꯤꯅꯦ ꯑꯗꯒꯤ ꯃꯣꯏꯗꯒꯤꯁꯨ ꯑꯥꯏꯗꯤꯌꯥ ꯈꯔ ꯌꯥꯎꯔꯒ ꯈꯔꯗꯤ ꯈꯨꯠꯂꯥꯏꯁꯦ ꯂꯩꯁꯜꯂꯒ ꯁꯦꯝꯈꯤꯕꯅꯦ ꯑꯗꯩ ꯑꯃꯨꯛꯇꯁꯨ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏ ꯄꯣꯠꯁꯦ ꯄꯥꯔꯠꯁꯦ ꯑꯝꯇ ꯐꯪꯗꯦꯕ ꯁ꯭ꯀꯦꯞꯇꯒꯤ ꯈꯖꯤꯛ ꯅꯣꯡꯃꯅ ꯁꯤ ꯐꯪꯉꯝꯕ ꯐꯪꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯩꯔꯛꯄ ꯑꯗꯨ ꯂꯩꯔꯒ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯇꯥꯁꯜꯂ ꯃꯇꯨꯡꯗ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯁꯥꯕ ꯍꯧꯈꯤꯕ ꯃꯄꯥꯟ ꯂꯝꯗꯗꯤ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯦꯗꯅ ꯃꯄꯥꯟ ꯂꯝ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯁꯥꯕ ꯉꯝꯃꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯉꯝꯃꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯁꯥꯔꯒꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯩꯗꯅ achauba power hammer saningbagi apamba leiribasu selgi awatpa leibana mahakna pamliba adu puthokpa ngamdana leiri adubu lepa leitana honarakpana kg 15 gi power hammer mai pakna puthokpa ngamlaba matungda mahakki thabakta hena yangsin hanba ngamduna hena puthokpa ngamlakhi ꯄꯣꯠꯁꯦ ꯑꯆꯧꯕꯒꯤ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯦꯕ ꯑꯩꯁꯦ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯑꯆꯧꯕꯒꯤꯁꯦ ꯄꯩꯁꯥꯁꯦ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯑꯩꯅ ꯄꯣꯠꯁꯦ ꯂꯩꯁꯜꯂꯨꯔꯒ ꯄꯥꯡꯈꯠꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯈꯔ ꯊꯨꯅꯁꯨ ꯁꯥꯕ ꯌꯥꯕ ꯈꯔ ꯄꯤꯛꯄ ꯑꯣꯏꯅ ꯁꯥꯔꯒꯦꯅ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯄꯤꯛꯄ ꯑꯣꯏꯅ ꯁꯥꯈꯤꯕ ꯑꯩꯅ ꯈꯨꯏꯟꯗꯥꯡꯁꯦ ꯅꯣꯡꯃꯗ ꯃꯤ ꯑꯅꯤ ꯄꯥꯔ ꯌꯩꯃꯤꯟꯅꯕꯗ 100 ꯍꯦꯟꯅ ꯌꯩꯕ ꯉꯝꯗꯦꯕ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯐꯥꯎ ꯌꯩꯕ ꯀꯥꯟꯁꯤꯗ ꯑꯗꯣ ꯃꯦꯆꯤꯟꯁꯤꯅ ꯄꯥꯡꯈꯠꯂ ꯌꯩꯕ ꯃꯇꯝꯗꯗꯤ ꯈꯨꯖꯤꯟꯗꯥꯡꯁꯦ ꯅꯣꯡꯃꯗ 200 ꯌꯩꯕ ꯉꯝꯃꯦ laisram malem nganbana makhata na kg 35 natraga kg 90 gi power hammer sanaba pandam thamli loinana khulai asi marang kaina puthoktuna manipur da leiba power hammer mathau taba industry singda phanghanba ngamgani haibagi thajaba su leiri adubu kanana senthal thada bigedagi haibasidi achauba wahang adumak oiri sidagi hena upgrade oiba haitare anouba haitare sina mu kg 35 khataneba mai se sizinaiba mai si konogi nungdangi force leijaije सिगी पोस अना 35 नत्र 40 kg दमा अनौब अमु सागेना कन्ना खले होरको मतमजे पैसाजे खोय मैम चंगी हाइदर मचे नोंगी खजी चंगिमिना कोन पुलप पुथुक ngam तारगदि कोन अनौब हाइतारे सिदगी जो डिजाइन खर होंदोकपो यागो खर चावबा अपग्रेड ओइबा हाइतारे इन्वेस्ट तौबिना पैसा थादाबिना लैतारगदि साबदि ngमगनि साबजे कोइ गायदा मी अतोपदो जो थादोकपा हाइतारे अदुगुमगी जु खदि खले हाइतारे वाकंदा पैसा लैतबनिना मतेंग पांगबिना लैरगदि साबदि दुं ngमगदनि industry amada khwaidagi changnaba yadaba potlam sing khulai sini manungda power hammer asisu maru oiba khulai amo oina siznarakli laisram malem nganbana asigumba toan makhalgi power hammer kya puthokpa pamlabasu senthang thada binaba leitaba selgi awatpa leibana asigumba thaurang asi pamna masana saba haina paikhatpa ngamdana leire maramaduna
Manipur lengak natraga tongan marinaba financial institution singna karigumba hairiba mahaki manglana si mangphaunaba mating khara pangbiragadi asugumba khulai asi marang kaina puthoroktuna Manipur pumbada kanaba pigani haibigi thajaba leire. Camera person Roshan Lashan Themgolon Palomjari by Ketrimayum Premchan, SKTV News, Imphal.